अहानबोइना मैम ngarang phongkiba manipuri se phongamada thamkiba manipurda lona ayaba piba nungamasum laingoi pekpham ama phawba leite ahingda laingoi peknare mamalsu wangkhannarakle haiba ngarang phongkiba se phongdugi matang ngasi mari leinadi haidakli pausi asigi ngarang april 18 gi se phongda yawkiba ahingda laingoi peknare mamalsu wangkhalakle haiba headlines ki makada phongkiba pawdu da hapkiba photo adu representation image ni पावदुगा मरी लेनदे एडिटर ngasi phongkiba tungan tungan ba manipuri sifong singa masum thokiba thawdo wathok singdagi maroi i pausing khonggo saraga manipur top channel gi meke digi myamna thamjagi anbada U-Morok yonbi gi thawdok ta Chennabasing Thadokhre english singani ga taragani to gi mars kun gani to de bisnupur district ki manungsan ba irom maijrau da U-Morok yonbi inupi ama izat manghan ki ba thawdok ta ko na mara leire haiduna fadok pikraba mi ohum fadok matam loire tu ngasi Thadokhre KS haikhre ne di sai nifun fa apokpa asok lefam kongpal sanam laikai CS ibomsa sai nifu taru apokpa samu lefam thongju patatu boroi makhong amasum S rajen sai nifu gom da apokpa gaurababu lefam oripok sorwon thingel ngasi nungthulpung mari taba matam da manipur Central Jail Sajiwada ki thadokhi makhoi ohumna petitioner oiduna madi chief secretary na muhut sinba Manipur government amasum SP Manipur Central Jail Sajiwana respondent oiduna Manipur High Court tharakiba criminal petition magi thasigi nipanda laukthokiba order manhai petitioner sing asina CRPC ki section samri ga marfu ni thogi makhada makoina conviction fangdringai da jail laikiba matam adu makoi fadok matam digi kakpiyo haina petition ama tharakhi petitioner singasi English singani ga taragani to ki Mars kongani to the Bisnupur PS lokatpa FIR amaga mari lainana fakhi mapung fawa trial ama satraba matungna makoibu IPC ki section 367 376 clause 2 clause G amasum 392 gi makhar mara laire haina lakthorakpa loinana punchi supagi fadok loinana fine thiana ba session judge Manipur East na English singani ga taragum dagi jun taragani to the IPK court asida appeal ama lakpadigi makoigi fadoki matamadu sai tara jail thabak subagi fadokta hanthanki makoi singasi haujik sajiwa jail leidi amadi makoigi sai taragi matamadu makoina case asigi trial manungda jail lairakhiba matamadu kaklaga English singani ga taragani to gi Mars kungani thoida phare amadi makoigi matakta laikhiba fine gi senfam su thidokre hari court asina petitioner ahum gi petition adu ayaba pibaga loinana respondent oidibasingna makoi ahumbu thadoknaba kona poktak pikhi Manipur High Court ki pokta adugi matung ina ngasi additional public prosecutor GA High Court Manipur government ki special secretary home amasu Manipur Central Jail Sajiwa ki superintendent of jail da ibsirul thaduna khanki court ki order dugi pakung mai ngasi Manipur government ki deputy secretary home Dr. TS Saranjit Singhana Manipur police ki IGP prison na ibsirul thaduna makoi ahumbu thaduna khanki order dugi matung ina case hais Kennedy CS ibomsa amasum S bizonbo jail authority na ngasinung tilpung mari tabar jail gi thadoki haina pawsna makhatana su phongdorakli atopa pawmana mitai meki satnari bese lengakna asumba puthokpiu hokhiba numit kharani gi mamangda paliba kanglei lenga singdiga kusamnaduna milana thapuroi oiduna hojik satnariba mitai me kunga tere asi kanglei paki wangmada Assam state ki manungda khundariba salai tere ki sada nauda maitai singda takui tamina bagidama satlubada ahan tarani thoi honsang apok maruf helakandi Assam hariba lubasina athingma pirakpa silebak thibini lubasi gi wangloi amana phongdokiba wapha mitai mek taragani panasi Bengali mayek tigi lathokpa semdokpa semjin sajin mayek ni hakibadu kari karamba wakhalon da hakibano amasum laisem ngai digi leiraknaba mitai igi yek taragani pan asidi malem gi leiriba lol mayam gi manung digi khwai digi liraba athoiba mekni haibasi wakukloi hilel thingel ama irol ikok puyana lengdraba khudam amani mitai mek ki matangda laipak asigi oiba mifam kyarak phamduna warep laukraba kangla warep sei English ngani ga mapan sipu paliba kanglei lengakna satnahandaba haibasi kanglei sa singi yamna lebak thibani ngasi gi mamang sei saniga yankai rongi mamangda iduna thamlamba puyane haina khanariba loinariba lairik singda yumpham oiduna lepkiba mitai me kunga tret pu nampu sapuda satnahankiba si lengakna MMN tobiu haina kanglei ipi kanba lup kanglei pa KEEKL na mamangna su phongdokpa leikhrabani kanglei pa asi leiriba salai teret ki sada naudak sing asigi leijariba kanglei ipi taragani pan asi
Laina laina sana handana khangandana amadi haurakliba kanglai sa singda lehendana thambo haibasi mitei furubasi malemasi maru phongna mutana ba hona bani haiba wafam KEEKL gi makedigi kanglai sa sing thamlakli atopa pawamana mo India na soiduna Pakistan na misal kapsin kiba thaudok matung IF misal stories ki SOP hongdokre Ambala manakta liba base amadagi soiduna Pakistan da Brakos kapsin kiba thama gi matung Indian Air Force na masigi SOP hongdokre anauba rule asi misal stories toba launch toba masung inspection process ta sanagani anauba 60 masigi matung ina manual masum electronics law court ta aswebesing detect tawna ba alarm set tawragan hari haukiba March mapan na Pakistan soiduna misal kapsin bagi thaudo du khwai digi sawba soiba mani anauba SOP asina sigumba accidental firing ki charge asi leheloi hairi haukiba March mapan gi thaudo du da ambala manakta leiba base dagi soiduna Brakos misal adu kapraba matung Pakistan gi territory da kilometer samga kungamari sangsilaga leiba main sanu da takibani thaudo du gi matang air base martial lusing mati mamana thijin baga loinana court of inquiry amu satakibani thaudok tu scenery official sing adu gi matak akan ba disciplinary action lokholaba yari masum Brakos misal asi khonjel dagi saruk ama yangna paiba ngami masida self district 16 yaudi haidi mara asida Indian Air Force ki maike digi unit songago humfu gi warhead yawba long range guidance kit ki RFI recap for information issue tawkre amasung warhead range guided kit singasi standard suspension system sijanadun Indian Air Force ki fighter jet singda install tawnabani sohari amaramda Indian Army gi oina future ready combat vehicle tender gi makhada Indian Army na mathautariba next generation main battle tank lising amag satet ko humdra lewa asita saragani hariba tank singasi private sector company amasung CBRDE na pun special procure vehicle kuthangda sagadabani hainasu paus na makhatana su phongdorakli Makasa tarakpoina to papamana Karnataka da contractor suicide tawkibagi case Rural Development Minister mapham thadokloi haidi contractor ama suicide tawkibadagi wathok ama mayuk naraglaba Karnataka gi Rural Development and Panchayati Raj Minister case na ma wathok asina maramoidana resign tawbagi wafam laiti haina yumsagisa numita phongdokre contractor aduna thamlamba suicide note ma suicide ki warep lawraklibasi minister sina thogan mani haina irame haidi mana laikidraba contractor Santosh ke Patil ga mahaka amukta fawu unakiba leiti haina Ishorapana hanjina phongdokiba amasung mahaka Patil ga loinana kapminaba photo sing social media ra saithorakpadigi ruling BJP party da ikaiba nangbagi phibam ama lakhi adumoina ma Ishorapana watho asiga mari leinana mapham thadokpagi wafam leiti hari minister sin hai contractor ama sijakhiba siga mari leinana mahakna resignation pisin batawroi case aduda makpu sena hanba kanana lautuna bagi haibisi khangdona investigation ama sathagadabani thaudo asigi matangna mapung faba investigation ama pangthokna ba ehakna se minister Basuras Bomaid haikhre hain spouse na phongdorakli wa thok asidagi ehakna thaina bo hotnaroi RDPR department da corruption toboleti thabak khudimak tender process satharaga piba ngaktani tender yaudana kanamata da thabak pidi haibisi opposition leader Sidaramiya amasum State Congress President BK Surkaramanasu khangadabani minister makhatana hai ehakna wafam ani singdokpa pami leikidraba mi isina thamlambani have suicide note adu WhatsApp message ta thengnarakpani toigom suma sana khuyek piba death note ti leiti rules khudingma thugairamba thabaka mari leinana karamna aikhoina fund release tawgani aihakna Santosh Patil amadi maki imungi miyoisinga amukta unakiba leite issue asig matangna party high command angonda contact torakpasu leite haina minister makhatana su phongdokhi hari